Manipur Top Trending News na tunga-tungan ba reliable source ng lokat saraga mata-matang yoy ba maruay ba ipaw supatok na kasunchari. Aham headline da bere na siri Govindaji mandir gi pargan kaduna like khurumluba gi wato koire. President Draupadi Pawu karamde matung da yaba yadaba yengbiu pujari devdas na pundorpe. Governor Delhi da chakre January 12 da halakani. Law and order gi phibam fajare hikok tho e haibaduni oil pump sing asidagi matam kakna thong lolagani bom bokai halamba oil pump ta wakat khongjak changsinkhre miyamna petrol amasu diesel panglei dalasinakre. Maharaj Gambir Singh na awagi makuttagi ningtamba purpada chen khiba thongna lingjel adu ngasigi mirol dasu jelhanba mathok tai governor training ba jaisunu machoi tana kaibugum laba iramdam kanaba lep ona khigani bimol pauk santuna pijari ahan bata birena siri Govindaji mandir gi pargan kaduna lai khurumluba gi watu oire President Draupadi Pawu karamde matungda yaba yadaba yengbiu pujari devdas Union Lenga ki oina center ki lusingba singna February 2026 da loiraga daba President rule gi mangone na Manipur anu balengak ama na hongna semhaningba gi makha pona tha sigi anida amasung manga da Home Minister Amit Shah amasung Home Secretary na chair logduna Manipur gi film review tawba meeting sing pangtokna anu balengak semnaba gi thabak pakhalak padagi oigadra natagana mahusagumna normal oina khurumlaba oigadra tha sigi taret watching gi taraga mapani panba yum chakaisa numit ki ayukta Chief Minister oiramba birena siri Govindaji bu Darshan Taurabada Siri Govindagi Pargan Mangolda Pakatuna Tongjil Mayata Siri Govindaji Kurumlami Haibagi Matanga Watok Oire Pau Sesina Hangba Pau Haibada Numit Adugi Ayupung Nipanom Tarpada Mahangna Siri Govindaji Mandir Lakaga Laisang Asigi Pargan Mangol Matakta Kartuna Tongjil Manatagi Siri Govindaji Kurumlam Kibani Hari Adum Oinamak Ngasi Siri Govindaji Apun Baloshan Asinduna Mandira Sida Pangtuki Paugi Mipamda Siri Govindaji gi pujari oina mathau pangthokliba e devdas sarmana paumi sing dahai mandir asigi mangolda kaba yariba mioi singi manungda sumatagi ningthau amadi mahaki ing manung amadi Siri Govindaji gi sevari khaktani hantak lepa asigi President Draupadi Murmu fauna lakuna Siri Govindaji bu khurumlam khiba matamda phawba mandir gi mathakta kakidi mioi aman hekta kaba yade haibasi Siri Govindaji gi bailo da yarumlabani hanagi chief minister amana pargal mangol karamba matamduda Sebari Singna haibagi matam laikibani adubu hainabagi pangalsu leijakidi haiki maramasina masigi authority asi changlakpaga kairungbagana oibanina matungda makhoiga tanambiraga kaba yai natragana yade haibadugi matung ina pungnamak chatpiu hainasu pujari ge devdas sarmana paumisingi khuthangda appeal taruki chatharik bathong asi Siri Govindaji gi sebagi chanakanglon gi wangmadani hairaduna lengaki phamnaibu oirabasu hanagi chief minister amadi Siri Govindaji gi Mangolda kaduna thawgal tawkiba asi Siri Govindaji gi chana kanglon kaiba ama oire laigi thoram tawbu matamda Siri Govindaji gi lairiba chana kanglon ngapna chatpiu hainasu mandir asigi apun boloisang gi maikaidagi paumisingda pongdorokri panba yabadi mamang thagi taragani thoida pangtokiba nupilal ningsing thoromda saruk yanabagi damak ha asigi tarang mathoida numit nini gi khongchata imfada laklamkiba President Draupadi Murmu nasu Siri Govindaji mandir lakna darshan tawkibani ambaromdana law and order gi fibam fajare hikok thoe oil pump sing asidagi matam kakna thong lolagani mamang thagi taraga tarukta torbung sabal laikai amasung phabak chaw Ekai da mathong khangdaba kuki theory singna nongmai maru chani rom kapsin khibaga loinana bom tare kapsin duna akanba attack chatharkiba amasung numit kunni gi manungda tha asigi manga dana saiton nganu konda thangna bom sing pokai handuna yum ama thogairam amasung micham ani sokhan khibadagi ngasigi Manipur law and order gi fibam phagat padagi apumba oiraklingai gi charakta ngarang numidang moirang PS na konba kumbi lambi gi moirang thana lekai da leiba MS Ilidas fuel station da hand grenade ama pokai halamba thodoki law and order gi phibam hikok tholaklei haiba yare December 13 amasung tha asigi manga gi thodok ani da chenaba mioi sing phaba ngamdringai gi charak ngarang gi thodok asina maram oireduna state asigi tampak lam amasung masigi akoibada leiriba oil pump sing thong hangba ngamloidabagi phimda leire hairaduna Manipur Petroleum Diesels Fraternity maikaidagi ngasi Governor Ekai balada iba chirol ama pisinduna demand ahum thabakta onthok nanaba taksinkhre demand sing asi lengaki maikaidagi thabakta onthok triba fawba hayengdagi hauraduna tampak lam amasung masigi akoibada leiba oil pump sing matam kaktana thong hanglaroi hairakle Fraternity asigi maikaidagi Governor da pisinkhiba chirol aduna hai ngarangi thagdu asina tela matamgi manungda bomna kihanduna live threat tarupa anirak suba thagdoni mamang thagi taruktasu masigumba thagdu thokre haina mangjungnana khan kiba laikre authority singi maikaidagi petrol pump sing dealer singda toning da thogdo sing thong dana bagi dama akan ba thabak sing pakhalak labasu
ngarang nubidang maktada bom pokai handuna yelpagi thogdok mayaknare thorliba thogdoksing asigi matung inna laingakna masiguma bom pokai bagi thogdo asi oil pump sing makoigi dealer sing amasung staff sing da ngak sian bagi pangthok chakthok handuna amuk khanna thokhaloi haibagi thajaba pigadabani laingakna matungda su masigumba thogdok thokhaloi haibagi chap chaba thogdang lowbuga loinana kidnap tawba amasung petrol pump sing da akai atoi thokhanba uba thangba ngamloidaba selgi demand mayaknaba dealer amasung staff sing sokhanba natragana kihinbana chingba thogdok sing thokhandanaba thabak pahat kadabani loinana ngarangi thogdokta akai atoi thoklaba ms ilidas fuel station da laingakna compensation pigadabani haikre hariba demand sing asi thabak onthoktiba phawba hayengdagi hauraduna oil pump sing thong tinglagani hairi amaromda ngarang bom pokai lamba oil pump aduda ngasi moirang thana lekai gi nupi sing lekai gi youth unit club amati maira paibi singna yaning phongdoktuna khongjang changsin khre hairi governor delhi da chatkre january 12 da halakani ngasi manipur lenga ki state archaeology loisang asinduna mahusagumna pangthukpa maidingu gambir singha laikhidabagi mapok kumon tharumda saruk yaraduna haikat laikat tamlamnaga numit yungbu matungda governor ajay kumar bala delhi gi damak imphal thadokre pausi asina phangba paung haibada mahak tha asigi taragani thoida halakani hairi adum oinamak mahaki numit marini gi delhi khongchat asigi chap chab maram sing official oina khangba ngamdri adum oinamak tha asigi taraga humdoida su tawnariba upf amasung ken ona kuki jogi cso sing oiriba ITLF amasung kotu yaunam atei lupsing amasung phurup asigi emile taraga apunba mifum ama pangtoknaba thawrang tarukpaga loinena manipur anoba chahi 2026 ki ngasi numit mapani surukpa phawbada thokliba thawdo wathok sing asigi matangda mari lenaba ministry da marik chumba report sing langkhatlunaba chatpa oigani hainari amarumda karigumba union lenga ki maiki dagi suspended animation da thamlakliba manipur assembly bu inget hanabagi thabak lakholaklabasu governor masadagi aiba report ama tangai fadaba changi hairi maramasina mahaki ngasigi khongchat asi state asigi anoba saktam ama ohelakpaga mari leinaba amasung yamna maru oiba khongchat ama soidina oigadra haina political circle da ngangnarakli video asibu pawtumbada soiki lankiba yawabasu ngakpigani amadi channel asibu subscribe tawbigi damukta thagapa phongdoksari tung koina miyamgi siba tawba ngamba oijage